Ima Leibak Manipurgi Mipung Khudingmak Masa Mau Phaba Mating Mathauna Leiba Leibaki Izat Ngak na Hingba Ngamba Miyoi Amamam Oina Bapandamda United People's Front UPF Manipur na Run for Your Nation haiba asida yumfam oijaraga Athletic Association of Manipur gi lamjing makhada chahi khudingi pangthok chaduna lakliba lamsang lamjel gi Taranithoi suba mega marathon Manipur lisingani taranipal lakliba November gi tang mari lisingani taranipal Nomaizing numit ki ayuki pung nipal taba matamda Imphal gi Khuman Lampak Sports Complex Main Stadium dagi lamthaduna pangthok charagani. Marathon race asida Men's Open amasung Women's Open haina category ani thok na khaiduk seduna category ani sigi ahanba ani suba amadi ahum suba position singda mathang sina lupali sing nipu lising kuntra amadi lupali sing kungi shell gi mana certificate amadi memento sing loinana mari subadagi tara manga suba position phawbagi consolation prize na lupali sing ahum pijagani Marathon race asi Khumar Lampak Main Stadium dagi lamtharaga Chingmairong Khongnang ani karak Lila Singh Khongnang Makhong Khuyathong Nagamapal Rims Lambi Uripok Naurem Thong Laukrak Pamlaikai Tera Kaitel Sayang Lambi Kwa Kaitel Nganapi Thong Khagempali Pisum Thong Chinga Makhong Singzamei Thong Khongman Mangzil Kong Bakaitel Ayang Pali, Porompat Crossing, Porompat Zenims Lambi, Lamlong Kaitel, Aduga Amuk, Khuman Lampak Main Stadium da Panthungpham Oizagani. UPF Manipur na sinjariba Taranithoi suba mega marathon Manipur lisingani taranipal asida saruk yariba lamjel loi singna mayai kaba nisadagi aikhoigi khunai kangani iraipak kanba ngamba lamchat sajat semgattuna Ima Leibak ki thaudang logani aikhoigi apunba thauna lingjelna mapangal kanba Manipur nation ama semgatkani malemda Manipur masek mangal thokna ngalhangani haibagi asiat pawasak amaga loinana maraibak ningba lamjeloi oibiu Pangthok chagadoriba Mega Marathon Manipur lisingani taranipal asi mai pak na pangthok na ba hotnapada angamba mating pibiu haina maikei asomda lebiriba Thoidok Hendokna Ikai Khumnazariba Local Club Association NGO Sing Amadi Miyamda Sinja Langjariba United People's Front UPF Manipur gi Maikaidagi Noluk na Pauzel Lakchari